Relief camp ta Leiriba shing Masagi Yumda athuba matam da Hanjilhanbiyu Haina Shajiwa gi temporary shelter home da Leiriba shingna Wakat Meepham Chathakhre. Wakat Meepham aduga mari lainana home asida leibi wahengbam bebe kobi inmate amana hai. Yum kai maina tumna thadok pikhraga relief camp ta leiba asi pende athuba matam da relief camp ta Leiriba sing asi Masagi Yumda Hanjilhanaba lengangna sinbiyu Haina mahangna makata na phongdokhi. Akwai Shajiwa da laije mayamadi nugaire na haise akwai nugaina leiba nate wana ahin tumbam jabam khangdang leirini asu yamna wana leiba je sida ngarang maktabo kano da somunda thori yalaga ma si akwai sida ju koi haningai leite aduna sarkana akwai sida leije maya amtang miyeng jangjan bidaga akwai yumda hanba ngamba leiba amtang ngamhandiba ohendu aduga akoina sida achukuina sida lerakpa leirijida akoi nungai gare na haibaje sije akoi haibaje heningde akoi sida achukuina leibajida akoi sida leibajida awaba uriba akoi sida leibaje sida kharaga akoi yumda akoi hanagi leibamdida akoi leiba chang adu changba ngamba akoi ngamhanbiyo sakada akoi si haijaning